ꯀꯥꯔ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯣꯡꯕ ꯍꯩꯅꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯠꯇꯦ ꯅꯪ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯇꯥꯔꯒ ꯁꯤꯗꯣꯏ ꯁꯔꯨꯛ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯔꯤꯒꯦ ꯑꯩ ꯁꯤꯔꯒ ꯅꯪ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯁ ꯂꯨ ꯁꯦ ABC ꯇꯥꯒꯁꯦ ꯇꯥꯔꯒꯤꯅꯥꯀꯣ ꯃꯃꯥ ꯍꯥꯎ 2019 ꯍꯥꯏꯁꯦ ꯀꯩꯅꯣ 2019 19 ꯂꯧꯔꯒꯅꯦ 20 ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯕ 19 ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯈꯪꯗꯦꯁꯦ ꯅꯠꯇꯦ 2019 ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯃꯥ 19 ꯈꯪꯗꯦ ꯃꯤ ꯍꯣꯔꯦꯟ ꯃꯤ ꯑꯇꯩꯗ ꯍꯪꯉꯒ ꯍꯥꯏꯗꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯌꯥꯔꯣꯏ ꯑꯗꯨ 2019 ꯆꯠꯈ꯭ꯔꯕꯅꯤꯅ 20 ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯀ꯭ꯂꯥꯁ 4ꯗꯒꯤ ꯀꯣꯏꯗꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 3 ꯅꯠꯇ꯭ꯔꯣ ꯃꯤ ꯀ꯭ꯂꯥꯁ 3ꯗ ꯂꯣꯏ ꯀꯣꯏꯅꯩ ꯅꯨꯄꯥ ꯀꯣꯏꯅꯤ ꯑꯁ ꯑꯗꯣ ꯃꯃꯥ ꯑꯗꯨꯝ ꯃꯁꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯅꯄꯥꯅ ꯄꯥꯝꯗꯕ ꯕꯕꯥꯅ ꯄꯥꯅꯕ ꯇꯧ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯅꯤ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯅꯤ ꯀ꯭ꯂꯥꯁ 4ꯗꯒꯤ ꯀꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯇꯜꯂꯤ ꯅꯨꯄꯥ ꯀꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯀꯣꯏꯅꯤ ABC ꯄꯥꯅꯤꯡꯗꯦ ꯇꯥꯕ꯭ꯔꯥ ꯁꯥ ꯑꯗꯨ ꯂꯩꯔꯦ ꯁꯥ ꯃꯁꯤꯗꯤ ꯃꯁꯦ ꯍꯧꯔꯒꯦꯗꯣ Sir, may I go to toilet? Yes, why not? I'm waiting for this moment. Please go, please. May I come in, sir? Yes, come in. Hey, इधर आ. अरे वाह, इसका नाम तो वर्ल्ड रिकॉर्ड पे होना चाहिए है ना? Ay nga pa buwa. Kari hagi na. Namong chanon dyan nagke. Lo. Sangom nang na babutura ke babong. Hello. Hello, da. Yumda la'o. Mamasu babasu. Kanamta laite thabak sakhi ko. Shingbiro. Ramli teko. Shingbigi. Ramli teko. Na ba phone da lauge su lauze ko. नहीं बाबा ले हो पड़ा का इंग्लिश ता हरो अदुदी ले हो गया है तो मेरा डैडी इज मेरा हाउस नहीं है ओना थौबा हम्बरा जुनजुन मनिंग गनपसबा बिसोगे नाकोंग मैयादा जुनजुन असुमना हायरमी रेबेका का खाइनो रेबेका का खाइनो बिसोना हाई फेट नोक लगा जुनजुन दा हाई फेट गेग लगा ngamloi एदी मासु मसक फजै खुमलमी रेबेका नुंसी बिसोना Hey! Kau roki masih menang sama, kena sani, kena cok thoro, ungai ko. Nana sari tu bim na tro. Bim ni. Adu ni ina male, ina kali ni. Hairo. Awai be man bro. Male kau do. Hairo. Pakata ro. Hey! Kau roki masih menang sama, kena sani, kena cok thoro. Cok thoro. Ngasi ni ya. Bim mana ni ya? Nak kuang do, ababan do ini ni ya. Lirung tiang tu dek, betul na? Iklang tu dek. ꯑꯣꯖꯥ ꯈꯨꯗꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯂꯧꯔꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯁꯕꯖꯦꯛꯁꯤꯡ ꯑꯗꯨꯗꯤ ꯇꯥꯛꯊꯣꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅꯐꯥꯎ ꯇꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯁꯕꯖꯦꯛꯁꯤꯡ ꯑꯗꯨꯗꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯔꯝꯅ ꯂꯣꯏꯅ ꯐꯥꯕꯗꯤ ꯉꯝꯒꯅꯤ मणिपुर इबानी की होइया दने इतोम की होइनी में मणिपुर से हे रा याइमा थो खदरक मदक ओरोय पारोय तबा what do you want hey when you think I don't like your combined post yes corrected by Shinja company Ajal in post Netai Subhaschandra post no smoking without national highway number 53 New Kasar road yes okay rightful no challenge on Dimapur road awang sengai mebum to bilau hawur number 10 yare koi ani chhong na gumsi
အဝေးနေချောင်းတော့မရှိရမောင်းတော့မာမန်အင်္ဂလိပ်ရှမ်လို့နေရှိဖို့